Manipur ki Hanna ki Deputy Chief Minister Joykumar na KHUL NGAKPA SHINGBU LANNA UHANBA YABA WAPHAM kaya PHONGDOKHIBA do Pung Kunmari ki Manung Da Meeyam Khangna Shengdokkadabani HAINA PHOUGAKCHAO IKHAI ki Meeyam na TAKSHILLAKLI PHOUGAKCHAO IKHAI Mamang Community Hall da ngarang masing yamlaba Meeyam na saruk yaduna pangthokhiba paugi mifam amada Meeyam ki mahut silladuna kaithelakpam KK Sana Kobe Maira Paibi amana hai Manipur da hojik thokliba iranga se haurakhiba numit kumza lisingani kulhumdoi ki me ahumda Churachandpur yauna Manipur ke tongan ba mafam kaya da kuki singa chathakhiba rally aduda saruk yakhiba kuki khutlai paiba singna Torbung Gram Panchayat laktuna Waikhurok Torbung Bangla amade PHOUGAKCHAO IKHAI maning laikai da laiba yum kaya mai thaba horkhibani rally aduda afaba makhal ge khutlai paiba kuki masing thingamdana yaurpadage mafam aduda mathau tawduna laiba police personnel singna thingnaba akanba mongda hotnarabasu ngamkhidabani Thaudok aduna makhatana ahinba yum kai kaya amangata thoklamgadabadagi arambai tengolgi tengoloi sing amade Meeyam na utup paiduna kalhobani numidaduta arambai tengolgi ahinba tengoloi sing PHOUGAKCHAO IKHAI da leiramlabade kuki sing aduna mai thaba ngamlamloi Thaudok thokfam asida chahi ani faraklaba fauba asida nongmata lakhidaba Yumnam Joykumar na yumpham yautaba amade LANNA UHANBA YABA WAPHAM kaya PHONGDOKHIBA silaibak thibani hiramasigi matangda Pung Kunmari ki Manung Da Shengdokkadabani akanba khongjang changsinnaba sem saduna leire HAINA so mahakna makhatana phongdokhi Mana urabasu nate khangabasu nate hathengna lanthenari ba apoibu kuntum maga mana isa singsida maran si base Mapoi Rajniti ki kuntum hunjin tauba apoi adu ada khangde atiduna apoi di isa singsida siri ban marala se mama oibi apoi ni yaningde atiduna mana tauriba wahi wata se Kunmari ki Manung Da lale haiba wahi se Meeyam da sengtokpiu adu Meeyam da sengtokpi daba taragadi apoi praja puna mangna hauraga mana hariba marala se asigi matik chaba dabi taugani haiba se haijage